Thaurum tabiriba mayam pumnamakpu pusparani laisromna amuka hana taramna usari ikonona khurumjari puduna laksari message ta domna khanbirakpa isei gi thauram mayamna thauram asida khanbirakpa isei sing nungana taminasi loinana ngasidi isei khanbagi khudong sabadu mayamda bijage duna kari isei khangadage mayam nungaina taminaba yaba haibadu mayamna adom isei sing collection tawraga thambiro hek hairakpaga isei du dak launa khanjilakpa yanaba ko yam nungaise thagajari mayam adudi isei su taba horasi aduga to hore English tambasu horasi This is Puspa friend hai Sero Sobatina Hek Hoboga Kulanga Zida Mr. Dan English is my hometown hai Mr. Dana English ta nokpadudi horen mayamna kamai noklaki yengasi ko hojigidi ai keno tawdre haba ngamdre Jeromita sanamna English is not written ka hai P11 yam nungai jare wakhagi chebe dugi chero sobri ka kalai sumradha nine helen morang khuno Tengsin bire mayam pumnama ima ibem haning thaukhong ima sobita soibam ibung anjan iche bem janing thaujam je santi laisrom thagachari mayam pumnama loina Facebook live ta lengsin birak liba singbusu je premita haning thaujam good afternoon han bagi isai lokhachage English se makha sa thar se ko nga hakki matung tamu good afternoon miss isai mata khanjage o ja tapta na sakpa Hairamdana taklamdana haina sehoba tajage khanjarakliba karongdagi Jackson yumnam wahong radio TV yangbiriba jata yauriba mayam punna tajarage haibire yam nuai Jackson nauna message ki program da saruk yapirakpani sei phajaba matagi daba kuiraba isai ni ko maja tapta gi hairamdana taklamdana Nangna chatkibaduda ngaujahobani haibraganum han se kuire haibase sida dum tae ko isai se tadaba kuire haise maramdi taramagadi sei je phagaduineba khudol tamjari Jackson na khoidari ba isai karong maikai gi isai ni isai se mayam poda taminar se Taklamdana Sakhi baduda aina wajahawani Khangidana Uvidana Sakhi baduda aina saksahawani Hairamdana Taklamdana Sakhi baduda aina wajahawani Khangidana Uvidana Sakhi baduda aina saksa hawbani Tamli khusira Hamli khonakse Ambige ipo Arun bawani Sakli khusira Hamli khonakse Ambige ipo Arun bawani Hairamdana Taklamdana Sakhi baduda aina wajahawbani Khangidana Uvidana Sakhi baduda aina saksa hawbani
Sainaduni phangzariba Didai say thendugi ho 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 ha 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 Sainaduni phangzariba Didai say thendugi ho 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 ha 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 Chakhe nang di naktagi Tirang se ubidana Chakhe nang di naktagi Tirang se ubidana Kaire thamoy giteng tha Tabi balay tana Kauzaru baning makaina Kumlamdana Samli kusida Samli konakta Samli gitipang Arun bawari Samli kusida Samli konakta Samli gitipang Arun bawari Lamdana Taklamdana Sakhi baduda Aina waza hawani Khangidana, ubidana, satkhibaduda aina sakcha hawani. Lakte nangdi nong matasu. Hangle de ipau tu su ho 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 ha 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 Lakte nang di nong matasu Hangle de ipau tu su ho 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 ha 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 Sao khrebar nang di aibu Samlaba wahiduda Kari khumuhai bagai Luraba wahangdugi Kau khabar aibu Kau rege khanduna Khang hauriba mai saksidi Ugidana Sida Hamli konakta Tamli ge ipang Arun bawari Samli kusida Hamli konakta Tamli ge ipang Arun bawari Airamdana Taklamdana Sakhi baduda Aina waza hawani Khangidana Ubidana Satkhibaduda aina sakcha hawani Samli kusida Samli konakta Tamli ge ipang Arun bawari Samli kusida Samli konakta Tamli ge ipang Arun bawari Samli kusida Samli konakta Tamli ge ipang Arun bawari Yam phajaba matam amagi oja taptagi saini ko mayam thangachari sai khanbirakhiba Jackson yumnam karomdagi This is Saning Khombi ha ha This is Saning Khombi hai ni Manabi Prajeshwari na kauri Ima kunjengbam bino you Isi mutum langlim bina Isi aruni jibo Hey aruni hai Karino Jero Sobatina Liklai now is the beginning of the dance hai Nene Helen Nene so jiti kabo inese adum lole Saning Khombi this is the time to enjoy na hai bi nene aruni aduga liklai bema Semanta ilangbo
taram no sari kakalai shumrada she santi sarvi joy dombrom miss idabc to do ha ha hai to do ha ha hai ko thagachari kana kana no icheromita ha 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 ibung jitening thosam mangal guru mayum why are you crying nganu mang khen hai base koi english ta hai gadi why are you crying hai gada okay what a helen hai sahit na duna phane this is a great song hai bi am no say need to like ima susila uprom niklai thagachari ma bilasi yumnam duga cheranjita ngangom udabu kuire mama bimola konsam is a very beautiful woman she is very beautiful yam haibire yam nushina haibire kwa thagachari wakhagi cheibe isai gi thoram nataba comment gi thoram ama oina hapasira kaino sida sarchuran joy kaino yam nushi matang yauri ko as iche right with me hai ni tu line okay mayam bongna mak thagachari aduga Ima Budipati Hidam na Hey Pusparani, this is a tram ticket. Matang isay loka chage Facebook live tala bidi ba oza mais nam Rakesh mani his nam duga chan ning thausa good afternoon iche Purnima thausom thank you ngasi do lapu iromba ka kangu wachare iche Premita ning thausom naina udaba yam kuire da aduga ima budibati somno ichele rosni koizam na naw kon thongzam ju udaba marak marak tadi ubani udaba kuire di haira roige ko ado chimai tawrasi mayam haire se wari am leiram ni ko khangsin gadabana miss isai matata jage sar james po saithaba ningthi ko nang se haiba asabatina sakpa isai do wahong radio tariba TV yang biri bapumna maka tamina jage gita yumnam wabagai awang laikai che gita na khanbirak pai sai ni ning thi ko jinglim na marup Jinmax tanagi mek te ko do mayam isai si tari ngai manung sida akhoi gi number ama laibado number do kari mayam kari ba 7005707808 na loiba number ama ga do mayam si radio tai mayam si ngau do ni wahong radio gi sei khan bagi talent han ki marak ta pukning gi warol thorom da sinari ba aikhoi gi studio gi number 7005707808 number sida adomna pamjaba khoida jaba tabining ba isei message ki khuthang da khanbirao hauzik satliba pungpham asidani haijari se call tawraga khanbiga dabanate message oina text tawbiro whatsapp ta su khanba yade whatsapp ta khalak pa isei ama talaw khachade mayam isei khanba yare ko dudi sai gi isei ki ta na khanbirakpa asabati phairoi gi khonjel da Zinimax sanana sairengba loinana RK Birendra Jitna Thawai Hapiri Bai Sei Tamina Sei Thajaringi Manu Adongi Sei Khanbirak Bayarani Hay ba
ꯇꯧꯕꯤꯕꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ YouTube की ओइनानी अतै किति कैसु थोइदोकपा तौदे नेटवर्क से YouTube की मसागी ओइना दुम साइबर यादबगी ओइबजानी को मसिजे अदुना हौजिकति मयाम कैनोदा लासी कोई सोमदा ओइना लासी को इसे बेमसा why is maten charging हाइरी Maitaironda handorakidra iche bimsa why is maten charging hairika means for this nene aruni ado yam nuksi ko mayam se nene helen adagi wakhagi chebe nebitita adu narimgi che chobi ne chobi miss one fast star hairi Kanona nebitita na ko ado as akoy nene helen se English haigale hairu badagi kaino yam nunjale Tagachari Imanabi Barjesho this is Sobita's birthday ne Imam Memchobi Tagachari Bemza is the best haibirei Koi masen haina gadamni Yam nungaije namokpo laibiriba chata laibiriba icheromita aduga laibiriba mayam Nene Memza net se mai thokpa tawre net chu Nena kuman ai di swada ina tinit ki matang si madiko ima sobita soibam Romita Chanu good afternoon good afternoon miss you kon peng na monda nungani sei ta jari lab chat ta changlak pangam daga sun hai kon peng na Nene Aruni Hey I am not English I am a foreigner hai Sumai tawdana nungai ko mayam duna mathangi isai mu lokhachage Ibung Anjan je somdoina chelak lerme naina aduga Sabimol Ataidi Rosni Lere Damangal Laibiri Basing Nanau Konthozam Je Premitha Thagachari Ngasi gi an bakhan birak pe sai se ko yengasi Misi sei matata jage singer Arambam Jamuna na sakpa Mapok Langon Khudingda haiba isei do Santi Laisrom Hangang Wahong radio tabiriba mayam ga tamina jage Iche Santi na Dak launa Kapsil lakiba message to Aigi nakta tara re haujik de duna khalak pe sei se mayam aina somda mayam ina ko amu yahonjara ge ko Mapuk langon khudingda Sano nakta laijage ka hajan ba Tamina si Arambam Jamuna Madi Syam Anigi Kunjalda Konchaba Ibo Sona Sayengba Aribam Syam Saramana Serangba Safa Bifilami Sayeng
มาโปกลางโอนกูดิงดาชาโนนาดงทาดกลอยชาโนนาดงทาดกลอยปุ่นคราบาไลปุ่นนี้ยงคราบาไขโอนี้ชาโนนังบูทาระรวยมาโปกลางโอนกูดิงดาเล่มไหนดีโคลอยดีลายเดนีเจ็ดลาดีดีมาลังดีทำบากีอาเรลดีโคยมูนีนงอินดีดีทาเจนีปะพังงอยบามาโปกีชาโนนังนาทาวานีปะพังงอยบามาโปกีชาโนนังนาทาวานีTuvel tormanda chabi sano ngai nasi haramino yakatang koin hangko pai nasi haramino yakatang koin hangko pai nasi mapo langona Muja pakang kaya roy Siglago Pai minna Laydang Chat minna Sabi Sano Kanya roy Mapok langon Kutinda hai ngang ong bi iche santi ni sei phajaba ma nga sidik khanjalak tana akhoi myam tamina badu phange yam no ai jare iche mutum promila ni memcha duga liklai iche ningthozam premita devi taramno okcheri thagachari hanamna se santi ni Helen Sir Said iche saning khombi mai be man ga se English load ba hore enter se my Beman, this is my SMS WAHONG radio Miss Prosperity wife. Kano ni ima Beman is na tamba horok ko da ngayon. Ipong anjan, tagachari. Kaya amtang ka pajarang WAHONG radio Miss Prosperity's wife. Maruk my mathil charging is kangho hairi. Nebidita, I feel like I am going crazy. I love you so much. Kaisu kai deko I hate you bo hai dadi I love you hai ge budi kaisu kai deko yang no ai jare mayam kau ba si thau budi soi yaura ni comment yeng no na ri ngai da imari bam radya pyari naina
loina mayam lengsin biriba nauna lengsin birakliba Facebook live ki sar khorom na naubi Dinesh Lai good afternoon Sabimol Chenchaning Thauza sei ya mathangi sei sina kana gino mu yenga si Manipuri music video album dagi Jiten Kumar Naurem ki mayekta punel na sakpa Jiten Kumar Naurem na Sairang liba Misna haina title liba isei do Thauram tabiriba yengbiriba pumnamaka tamina jage Ishei khanjariba Chuman sekta Angakpani ko marup Chuman ja lumbage ekta kapsalak pine utaris Isai amamuk tathok minarasi me khanbirakpa marup sekta dagi Chuman na khanbirakpa punil na sakliba Isai pudo tamzari Misna do lurakna yeng laga Chinbal da hai fitang momonok liba nangi minokna Malangi sahumdi fangdana Samlang do mai thongda choy na hanba nangi mai thongda Kari pakhung buchal liba nangna longthok tabi nangi misna do na mi ko kuding aibu ngawan bile na hakna Kari pakhung buchal liba nangna longthok tabi nangi misna do na mi ko kuding aibu ngawan bile na hakna Misna do lurakna yeng laga Chinbal da hai fitang momonok liba nangi minokna
saktam pemba leitana yije ningi mik khuding nungsi magi saktam pemba leitana kari paukhong buchalli balanga lonthok tabi nangi misna duna miko khuding aibu ngawan bile na hakna kari paukhong buchalli balanga lonthok tabi nangi misna duna miko khuding aibu ngawan bile na hakna misna do lurakna yeng laga chinbalda hai fitang momonok liba nangi minokna malangi sahumdi fangdana samlang do mai thongda choi jaina hanba nangi mai thongda Tagasari Maruk Shuman say Pazawa Makhanbirakpagi Pabung Zede Kumar Pabung Zay Bungasi Kaudriba Malineko Tagatari Imamem Chow being angom. Where is the person who is a promila? Is a promila Imamem Chow bin a theory. Where is the person who is a promila? Mayam kainoni kaino tawsigo ilai laiba ngaktani haitare aduna mayam artha handokpada ko laigadaba adum ibiro haitare adum neo se akoigi naw matum promila bu taramna ukchari ga haibase koina english ta haige hargadi where is the person who is a promila ga se haigadabani ada atai english lolak triba tai singdu su tum tamjan biu ko Nebitita dugani tulai che promila adagi ima soibam sila che rosobati thagachari hana sarana birwangkem che romita madam thangjam sandhyarani leima thagachari che indu oina mangal guru mayum che lalita yengkhom aduga ilai ba ko se to akogi mangal naga haise what is material charging guys se mayam khangjin biro kari mathen charagi ga haibaje what is material charging ga se maina lon ga dabani tuna lalita inkom is the best dancer na hai chero sobati na ko kanano koi ki wahong radio gi best dancer oi se kanano ga hai se chero sobati na se haidore isni mya se thoram si ta haudraga di khangoi dori ni hajariba aduga chebem sa aduga ima sana tambi shoro khaibam nene sabitri liklai aduga nakana kauda ba yauri ma susila ima bimola thagachari hana imanevi brajeshwari na suman imana is like a good morning haibirei tajaramani Nimem samis aidi lai haiti haitrasu tum ngang ba yai ko aidi lai haitrasu hindi lon ngang ba yari sidi dumai tawdana english so dum ngang ba yai susila chungkham inau ko haidi mayam lai haitabasu dum lai haihan ge haradi wahong radio gi live chat yaw tare anaidi english haitabasu haige haragadi wahong radio gi chat yaw tare ma khedabati kon thousam aduga kayno inma mem jobisi am lola imakata na wakhagi jebe aduga ibung joy morang them good afternoon thagachari hana jeni thousam premita aduga atai loi seng khat khre ai tana bangamdre dumai tawdana somna kanda laibiri ba mayam soina lapna yengjari iche anita rajkumari yoksan birakre thoi mangang good afternoon ibung Sitaljit Lai Kuram good afternoon che Purnima yam nungaijare mathangi sei sina mukana gi long yengasi Mingsen film dagi mandakini na sakpa lai jathakina thambal gum satsagi nongdon atiya gi na tha jogum nganjagi
haina sei horiba isei se tajage Miss Nungsibi Rosni Koijam Sawongbung Thongkhong Naina Kaba Bram Singjamai amadi Wahong Radio bu thawai yauna tariba khudingmaka taminajage haidana Rosni Koijamna Khanbirakpa isei ni taminarsi isei simu khudol tamjara age mayam mixen film gi Liza Thakina Thambal gum sasagi isei je ta da kuire ko mayam ta tho se du de Singkhai thoki mayek de sori senjamna sairangba mingsen film dagi mandakini ta khelambamna sakli be sei ne Liza Thakina Thambal gum sajage nongdo latiyagina thaje gum anjage Liza Thakina Thambal gum sajage nongdo latiyagina thaje gum anjage nangi hachangi di thawai oijage aigi nungsibana nangi nungsibada Liza Thakina Thambal gum sajage nongdo latiyagina thaje gum anjage Liza Thakina Thambal gum sajage nongdo latiyagina thaje gum anjage nangi hachangi di thawai oijage aigi nungsibana nangi nungsibada
ꯂꯥꯏꯖ ꯊꯛꯀꯤꯅ ꯊꯝꯕꯥꯜꯒꯨꯝ ꯁꯥꯠꯆꯒꯦ ꯅꯣꯡꯗꯣ ꯂꯥꯇꯤꯌꯥꯒꯤꯅ ꯊꯥꯖꯒꯨꯝ ꯉꯥꯟꯖꯒꯦ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤꯗꯤ ꯊꯋꯥꯏ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ ꯂꯥꯏꯖ ꯊꯛꯀꯤꯅ ꯊꯝꯕꯥꯜꯒꯨꯝ ꯁꯥꯠꯆꯒꯦ ꯅꯣꯡꯗꯣ ꯂꯥꯇꯤꯌꯥꯒꯤꯅ ꯊꯥꯖꯒꯨꯝ ꯉꯥꯟꯖꯒꯦ ꯂꯥꯏꯖ ꯊꯛꯀꯤꯅ ꯊꯝꯕꯥꯜꯒꯨꯝ ꯁꯥꯠꯆꯒꯦ ꯅꯣꯡꯗꯣ ꯂꯥꯇꯤꯌꯥꯒꯤꯅ ꯊꯥꯖꯒꯨꯝ ꯉꯥꯟꯖꯒꯦ ꯃꯣꯏꯒꯤ ꯁꯑꯣꯝꯕꯨꯡꯒꯤ ꯔꯣꯁꯤꯅꯤꯅ ꯈꯜꯂꯛꯄ ꯏꯁꯩ ꯐꯖꯩꯀꯣ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯤꯡꯁꯦꯟ ꯐꯤꯂꯝꯒꯤ ꯃꯟꯗꯥꯀꯤꯅꯤꯅ ꯁꯛꯄ ꯏꯁꯩꯁꯤꯃ ꯇꯥꯔꯨꯕꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯔꯛꯏ ꯃꯌꯥꯝ ꯑꯁ ꯑꯃꯨꯛ ꯏꯪꯂꯤꯁꯇ ꯈꯨꯝꯃꯛꯑꯗꯤ ꯄꯥꯊꯣꯛꯄꯗ ꯋꯥꯗꯨꯁꯤ ꯑꯩꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯔ ꯀꯨꯟꯖꯕꯤꯍꯥꯔꯤ ꯂꯥꯏꯁ꯭ꯔꯣꯝ ꯃꯔꯨꯞ ꯁꯨꯃꯟ ꯁꯦꯛꯇ ꯁꯥꯔ ꯔꯅꯕꯤꯔ ꯋꯥꯡꯈꯦꯝ ꯃꯉꯥꯜ ꯄꯥꯕꯨꯡ ꯖꯌꯟꯇ ꯋꯥꯈꯥꯒꯤ ꯆꯦꯕꯦ ꯑꯗꯨꯒ ꯏꯆꯦ ꯏꯟꯗꯨꯅ I am a good person and I am a good person ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯐꯩꯅ ꯊꯥꯒꯠꯆꯕꯁꯤ ꯀꯥꯆꯤꯟ ꯒꯣꯌꯥ ꯃꯤꯅ ꯊꯥꯒꯠꯄꯕꯨꯗꯤ ꯏꯁꯥꯅ ꯊꯥꯒꯠꯆꯕꯅ ꯀꯥꯆꯤꯟ ꯒꯣꯌꯥ ꯊꯨꯡꯉꯤ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯑꯗꯨ ꯏꯆꯦ ꯏꯟꯗꯨꯅ ꯍꯥꯏꯗꯨ ꯌꯥꯏ ꯑꯩꯅ ꯂꯥꯏꯛ ꯇꯧ I am a good person Nene Savitri Che Probila Ima Bimola Koncham Nene Helen English ngang lepkhre diklai ima khedabati thagachari nebitita aduga ima sanatombi huitom madam nungsi tombi thagachari mangal thagachari manavi barjeshwari ima susila ije lalita yankhom Naibiriba mayam pumnamak Ima mem chaubi English khang da bagidi awa bani mayam naibiri sar kunjabiyari laisromna khang da basing do khang da bayade haibagi khanghan gadori bani sar kunjabiyari Nene aruni chebemsa laibiri basing Ima laija zo yawramini Laisa Ma Bilasini Yumnam Ma Sanaton Binaurem English Lole I live in a world where I can even breathe I can Kari Sare Lole Che Promila Nena is a beautiful girl Hi Gre Nungaiba Pauni Samenjoy Maharaja Natra Pumna Moku Tagajaraga Matangi say among Lokachage Duga Somna Kandalaiba Ibung Laisram Taking Henzilla Ame Ataiding a Sagi Tungaktani Isay Mapusu Isay Damina Grenungare Sir Robin Maite Kumujam Kari program non haibire English takpa tamba haiba loinana isei khanba taba program ne tare ko ngasi isei khanba yai number 7005707808 haiba number sida hauji thorom se loidingi mangwonana mayamna message ta isei khanba yari mayamna khalakpa isei hauji khalakpa dudi numit Nipan Mapani Tarani Matung the Soidana Taba Pangani Habi Tazabasi Sumayam the Pijari Ibung Zoi Murang Tem Kovu the Sitahora Male Ado Matangi say Film Isayamata Mayampona Tamina say Film China Singer Pusparani Mayam Kakol Dorga say Kanga Bonateko Aduga Dalom Guru Mayum Isay Ibiba Songna Sinarupa Punchina Famda Oiramle Nang Diminamba Saina se phangle isai sibu khanjari ba ai bijoi tongbram thanga live jata leiba pumna maka tamina jagi karino sa bijoi karino mi sinaru bana phamda oiramle nangdi minamba
China si phangling city kari no isai jibu sarbi joina khalai jibu kanu ni kamai hai ni comment ji kamai pi ni doi sidi atai hairoge ta baya dori bro isai ji na hangage khudol tamse ge saina film de gi pusparani gi khonjel da sarbi joi tongurum na khanbirakpa dalom guru mayum isai mek ibiba loina na mathang zo haidora ge isai sibu thawai hapiriba dip sinamni khudol tamsari J
isei se yam phajaba isei ni sar bijoi tawdabu mi angangi isei ni ko sidi angangi isei jibu sar bijoi na khala isibu imamani tombi asem naurem ko bashi laija taram no sari yam nuai jare babu jete kumara narayan saikhom madam sandhya rani leima kaino ibong joy na si Romita is a millionaire hairo kaino mahali English faja bayam kaino lonar idanda ki matang sima aduga I miss English so much it's so hot haini masa to bina mai pema inawi ma susila chungkham na thanks to Jenta Kumara for your support nai bire phare yai phare ma kanglai pa ima wahong radio na yai phare sana le pa Manipur na ko mayam aduga ibung jite ning thousam iche ibem cha ima ibem han wakhagi che ibe imana bi Berjeshuri liklai do laibiri ba mayam pumnamak nitu lai Thagasari iche Romita padama udabu kuire Thagachari ima bilasini yumnam sar bagiro ning thawjam saranabir manga date jai hai date sine jai hai do mayam koina haijaw haragadi ko English haige English khange English ta kamai na wahai singse kamai na hai haije khange haragadi wahong radio gi thauram taba tare yeng batare ji radio ta tare ba singse dum kabo hairamani haidi mayam na haire singse khoina somdagi pathom ni ko oh my god they will come hai laije namna andoni se khoina pathobuji mayam se lon ba haija doine ba natra may I come in miss na hai bi re to se ba mem chobi mi angang gi sei se kapi Imam Chobi Icha, please listen to this song in English. Naibire. Ma sanatombi Thagachari ma'am aduga nano karino lupa chama kapsala iro tojibo mombi ma kaino isai ji tabadaro lupa chama kapsala ija haima matam ni yam nuai jare piya mangang thengni osale nuga thoi mangang aduga Sarobin iche Premita isai se ngaure na ngauraga dum leibiu ngauraga di chatkiba yaroi ko tana jarak pasungamda onna thoina chakna lehongni hairi aroiba isai lokhachage sadok sariba message ta khanbirakpa isai thoramgi Good afternoon, Miss Nungsibi. Say amata khanjage. Khongol film dagi ngasi unari bai khoi se haina sei hori bai se adumta mayam puna tamina si isai khanjari ba ai nena khuman sei se Susila Chungkham da dedicate tawjage loinana wahong radio tai ba cha ta leiba mayam puna tamina si haijari na haibire nena khuman su isai ma khanbire inga sidi chata marak uba dunga si phajaba isai ma loirak pasida isai sima tamina dore ko pukning su khara nungsimina rani amu haitare isai si taro kanda pukning nungsibagi comment do English ta kamai iraki do yenga si ko bayam Ibo bigi mayekta RK Jitena Sairangba Khongol film gi nawboina sakli ba isei puna tamina si khudol tamsari
ngasi unariba ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗꯅꯣ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯅꯣꯡꯃ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯩꯍꯠꯄꯤꯔꯝꯂꯒ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯣꯛꯂꯤ ꯀꯅꯥꯅ ꯃꯤꯀꯞ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯡꯃ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯩꯍꯠꯄꯤꯔꯝꯂꯒ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯣꯛꯂꯤ ꯀꯅꯥꯅ ꯃꯤꯀꯞ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯇꯦꯜꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯆꯧ ꯄꯤꯁꯛ ꯀꯔꯤꯒꯤ ꯊꯝꯕꯤꯔꯝꯂꯤ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ wasak amaga loinana lakhi taibangda khomlang laman singe panthau khonggulige khande bidhina kari amuk tamligaba wasak amaga loinana lakhi taibangda khomlang laman singe panthau khonggulige khande bidhina kari amuk tamligaba ningjaba kaya se pangba ngamdringai chatki dara nungsira thawai mana ngasi unariba ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒ
ꯊꯣꯛꯂꯒꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗꯅꯣ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ngasi unariba ꯑꯩꯈꯣꯏꯁꯦ khangde hayengna kari thoklagaba hayengna kari thoklagaba Thagachari nina isai phajaba ma khanbirakpa losilakpasida Kaka laisurmata de misai je kai je thongam ranjita thagachari duga this started with me taking a hari mamem jobin hai je tai nate ai chat tagi thoe mi la e na hairak pani ko mai tai ron da handorok pani no mayam su khangau na bana khoi english ta hairage hujiki ai chat tagi thoe mi la e hai che ko english ta hai ge haragadi mayam this started with me taking a se hai ga da ba ko anduna khoi gi suppose ki wafam do ka ba ya de mayam pumna mak thagachari pumna ma ngasi di isai se loire lokhat pa se do isai di mayam khanbi rei adu mayam na aina whatsapp ta khanba isai di lokhat charoi hai whatsapp ta dum khanbi rei aduga isai thabi rakte na haye amusung badanam bijabi doini to se whatsapp ta khalak pa isai do di whatsapp ta di no madala eba message mayam se aduki matik lakhre ba ko anduna wana whatsapp to pha aga yeng bagi keno khudong sabado leijade hai tare chumnagi text message ta khanbiro na laujabani do whatsapp ta khanbirak paisai dudi lokhatjaba ngamjaroi haye sei khalaga thabirakte na soidana haibigani warau biroi I am going to drink it hai masna to bina as sigi kaino se yam phajai ko si what kaino je imagi wahai parent se I am going to drink it hai se kai hai no koi english khangdaba mayam na khangau na ba haragadi liklai lon phaunai natra isa nungsibi na haibase khoi gi I am going to drink it se hai gadaba yam nunga jare mayam liklai so phaja ba imabi mola so duga padama devi madam thagachari chema nungsibi bi mola kiss sorry I see the taram no oksari good afternoon I bire nungsidra yong ni mayam tawri mayam sing ngamja fonte ba koi ngamja fonte se kari da khoi se kari dagi khange khoi na wahong radio nungsiru badagi khange natra sebemja mangal karino mu english yam lon bi sana what is your person who is a person sana na habi adudi akoi lab ta su mayam dum yawram ni na ko dum khumna ba dum yare aina yam sandok na haidar su adu sar dorendro yumnam iro maisrawgi one of the evergreen and soaking na habi dei loisilakpasi isai nuksiba ama mok ngangjaram tare dana mayamgi nungai basi mapong phana ba somna kangi mayam laibiri basi nungsiraba maru mapang ise ichan ipong ipa laiba mayam loisilakpagi pot hap oina tawjara age thagachari
ꯍꯌꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯀꯪꯉꯥꯎꯅꯔꯕ ꯋꯥꯈꯜꯕꯨ ꯊꯦꯝꯂꯝꯃꯨ ꯊꯦꯝꯕ ꯍꯩꯕ ꯅꯪꯅ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯉꯧꯕ ꯂꯩꯆꯤꯜꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯥꯛꯅꯤꯡꯉꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯉꯧꯕ ꯂꯩꯆꯤꯜꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯥꯛꯅꯤꯡꯉꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯠꯇꯅ ꯐꯪꯈꯤ ꯅꯪꯒꯤ ꯅꯉꯥꯜꯗ ꯈꯪꯈꯤ ꯍꯩꯈꯤ ꯅꯨꯡꯁꯤꯒꯤ ꯃꯒꯨꯟ ꯄꯤꯔꯔꯣꯏꯗꯔꯥ ꯉꯁꯤꯗꯤ ꯅꯥꯀꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯥꯕꯨ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯄꯥꯏꯕ ꯂꯩꯆꯤꯜꯅ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯂꯒ ꯑꯄꯥꯏꯕ ꯂꯩꯆꯤꯜꯅ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯂꯒ ꯊꯃꯣꯏꯅꯨꯡꯗ ꯍꯧꯔꯛꯏ ꯄꯩꯁꯥ ꯂꯥꯡꯂꯛꯈꯤ ꯂꯦꯞꯂꯤꯕꯣꯏ ꯅꯤꯡꯂꯨꯏ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯨꯏ ꯃꯣꯟꯈꯥꯡꯅꯗꯨꯅ ꯏꯇꯝꯕꯥꯛꯇ ꯅꯨꯡꯁꯤꯅ ꯍꯤꯞꯈꯤꯕ ꯃꯥꯕꯨ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯀꯪꯉꯥꯎꯅꯔꯕ ꯋꯥꯈꯜꯕꯨ ꯊꯦꯝꯂꯝꯃꯨ ꯊꯦꯝꯕ ꯍꯩꯕ ꯅꯪꯅ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯃꯌꯥꯝ ꯏꯁꯩꯁꯤꯃ ꯑꯗꯣ ꯃꯌꯥꯝ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯅꯕ ꯀꯩꯗꯧꯕ ꯇꯥꯏ
Miss Nimla wakhal leina nadanaba kaidawba tai amtang haibirum hoi okay wakhal leina nadanaba lab medicine chagadamnina Miss Nimla na takpire adudi si composition manabra yengasi ko Wakhalina nahan ba hunade aina ngamba aina semdokpa yaba aduga aigi nakanda tungda mangda leiba singdugi thamoi so oidoba so halloidoba haitare ko aigi isa da loina leiba ngaktani aduna yana ba honaminasi zatminasi hingminasi nungsinasi haiba wafamse thamjage pumnamuk punga sigidi message ta khanbirakpa isai gi thauram matang aswai da loisinjari Khanbirakpa isai sing hayang amu pungfam sida puduna laksage yamu ngasigidi thauram asi loisinjabagi ayabado lawjari pusparani laisrom namuka hana khurumjari Lengsenbiraksi Thobal Speech Therapy Clinic Atokpam Bazaar near DC Thobal Mapam asida loan thokdaba loan sengdaba lekha phajinba haribusing asi layengjari anauba technology kaya sizinaduna Thobal Speech Therapy Clinic asida layengjari angang singna matam chana loan thokdaba wanganguda lumba loan sengnangangdaba wanganguda marai latpa maron thokpada thengthanba social issue singda communication issue leiraba singda speech therapy gi matingna punumasi kohonba ngamle ngasi malengsin biro Thobal Speech Therapy Athokpam Bazaar near DC Thobal Akupa Marol Gidama call to you 7005093692 Loinena 9366456367 Thobal Speech Therapy Clinic Athokpam Bazaar near DC Thobal Hausiki matamda computer education haibasu yamna maruweri public sector amadi private sector